Matamgi Manipuri Wari channel asibu tambiriba khwai pumnamakpu taramna okjari ngasi sumhausango Ojagi Lamhenbi 53 suba tangkak amok poduna lakjari mayam punna taminarasi wahai khara do hairaga thabado phone shatkak thali aduga laijada onselakli sawingbagi mayaina laijigi makoktuda khanginga illaduna nangyam ngamba ngangnine ha na bungu manu pasada nang na hujalaga koina bangambi nangai gi chan haining den he na patadi nang phatok pirani karigino nang na sigamna nam helisiba asi hairaga thabana laijigi mamaidura phak thajali laija sumachi lengdi makhutuna machindu menselanga hik kapli thabaga laijaga angel gi kada ngangna ba makhol tabaduda angel ga mem thaigaso chakhumlomdagi makhatna chen thorakli laijadu makhada famtharaga kaplaga leirambaduda mem thoido pakhatna laijigi masada payadona laija kainu ne tawrisiba laija sumapido sasade thokli aduga phuk haukalakladuna mamada onsilaklaga yam saung hairakli noi tay se yam dihen maliko mama noi pap ti soi puni noi ne yam thingla di de ai si se ki nai se di ngam loi gai di khalu asi hairaga laijadu kappaga chinthokri mem thoido thabada onsiladuna kari noi che laijana kappaga chenkrisiba thabado angel gi phamong machituda ngek phamtharaduna mem thoi wari se mi kai ni heli bada ai khoi laija se lamem hen melabani Angeli ngasai changlakpaga oiramliba fivamduda gyan tarkhrabani mawa ngangfam khangde tumina leptana lei thamasu Angel do anchaladuna Angel phone se nangna pirira Angel riam kina majo aidi chak thongobani phone se ka da charge tawga thamamani lai jala ki basu khangaudri majo ga lai jaga makhul tabaduda imangai ga chanthorakpani aikhoisho noi da jatkibadu khanghaudri maning thongnom da thoaga jatki mali kainune ichina harisiba aidi gan menam ta tadri Nungcthoi gona wari sarsi amase kapaga chenkrise amte yangnukhige mabungna thengnardi soidana phubirani se Angelangi phone se matung manau punsibaga pau phongna bayare ko noina su khar thingu nangse yamle ndom ja hoigi mayok tele pamadine kaya nungai roi wai se ayam laka thabado hathu chatkre chahi magi matungne Ngairi ngasisu ngai kigani punsi sina nangbo ningsing duna nangbo kau ngamdana Isainu wajina sakna mamitagi mapido maso tap tarak lilaing jado mapido amok sasatay thokli aduga thongnawramduda amuk yengli Sangwanana Ningthouja ahangba atiyada mamit kuptaba makhayeng laga ngayhak amuk tuminan lay machindu maso taplap solakli thingbinaba kanam yawda atiyada madingtabna pariba laichul singi punsise nungharamgani ko moi mayamna thingdradi ahiga damchaga thongnaramgani ko damcha so luhongba kairamgani aisek jam haidokpa numituda chalamgani Tamsa nang se higi khri khangna karigino ai wakhalseda nangma bikop amta kokthok ngamjeba nangina tikna hai se asuk khali se karigin nangma kaw se karam ngamgane ningsing kaw tamla ise kuire ko chahi hele ai ri yumna chatri se su kuire chichelu hongba so nabagi chatkiri chachu chatningba pokti chahi masida loinaramati naramba loina kainakre asukoi bu matam se yumda chatningba phawdabani adubu ngasidi yumda yam chatning aigi rum mamangdu so yapis taw wai saharaga laijado mathop laina thoplaga mon mathakta leiriba phisingdudagi punsibagi phuritu tamna paikhali aduga pirangtana yomnaba mamit ani duna phuritu dayam nungsining duna nukfida muk tawrakli damchana phuriche litpi khibani bito yam nungsikhibani aina kidi hairaga maingawbina chatpagi makholduda kibagi damchada chongsalakana pado aduga lasta maingawbi oirambado haukiba thawdoksing ningsinglaga amuk nokli laijado kari khalakpana khangde noklambado amuk chap lepli
ꯃꯆꯤꯟꯅꯨꯄꯝ ꯊꯣꯔꯛꯂꯗꯨꯅ ꯄꯤꯔꯤ ꯄꯤꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ. ꯌꯥꯝꯆꯥ, ꯅꯪ ꯑꯩꯒꯤ ꯀꯧꯕ ꯉꯝꯂꯔꯣꯏꯗꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯅꯤꯡꯁꯤꯡꯂꯒ ꯀꯞꯄ ꯅꯠꯇꯅ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯀꯣ. ꯋꯥꯈꯜ ꯃꯌꯥꯝꯁꯦ ꯈꯜꯂꯒ ꯀꯩꯒꯤꯅꯣ ꯑꯩꯅ ꯁꯨꯝ ꯍꯤꯡꯗꯨꯅ ꯂꯩꯔꯤꯁꯤꯕꯣ? ꯑꯩꯅ ꯁꯤꯅꯤ ꯍꯥꯏꯔꯒ ꯁꯤꯕ ꯁꯨꯛꯉꯝ ꯉꯝꯗ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣ? ꯑꯩꯁꯦ ꯑꯉꯥꯎꯕꯤꯅꯤ. ꯗꯥꯝꯆꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯕꯥꯔꯇꯣꯟ ꯐꯥꯎꯕ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯒꯅꯦ ꯍꯥꯏꯔꯛꯂꯤꯕꯅꯤ. ꯃꯁꯤꯗ ꯑꯩꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯅꯤ ꯈꯟꯅ ꯉꯥꯏꯔꯤꯕꯅꯤ. ꯉꯥꯏꯁꯨ ꯉꯥꯏꯈꯤꯒꯅꯤ. ꯊꯥꯖꯕ ꯍꯥꯏꯕ ꯊꯥꯖꯕꯁꯦ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯡꯗ꯭ꯔꯤ. ꯗꯥꯝꯆꯥꯒꯤ ꯅꯆꯦꯗꯨꯅ ꯑꯩ ꯅꯠꯇꯕ ꯅꯨꯃꯤꯠ ꯑꯃꯠꯇꯒ ꯂꯨꯍꯣꯡꯂꯣꯏ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯈꯤꯕꯅꯤ. ꯆꯦ ꯂꯥꯏꯖꯥ, ꯆꯦ ꯂꯥꯏꯖꯧ! ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨꯗ ꯂꯥꯏꯖꯗꯣ ꯀꯞꯄꯗꯨ ꯆꯞ ꯂꯦꯞꯂꯦ. ꯃꯄꯤꯗꯣ ꯁꯠ ꯁꯠ ꯇꯩꯊꯣꯛꯂꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯤ. ꯅꯤꯡꯊꯦꯝꯒꯤ ꯃꯆꯥꯅꯨꯄꯤ ꯑꯕꯦꯝꯃꯗꯣ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ, ꯀꯩꯅꯣ ꯕꯦꯝꯃ? ꯑꯕꯦꯝꯃꯗꯣ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ, ꯇꯥꯃꯣꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯧ ꯁ꯭ꯀꯨꯜꯗ ꯊꯤꯟꯕꯤꯔꯒꯦ. ꯑꯩ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ, ꯊꯣꯛꯂꯒꯦ ꯍꯥꯏꯌꯨ. ꯑꯕꯦꯝꯃꯗꯣ ꯂꯥꯏꯖꯒꯤ ꯃꯃꯤꯠꯇꯨꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ, ꯆꯦ ꯂꯥꯏꯖ, ꯅꯪ ꯀꯞꯄꯤꯔꯣ? ꯂꯥꯏꯖꯗꯣ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯑꯃꯒ ꯅꯣꯛꯂꯗꯨꯅ, ꯀꯞꯇꯦꯍꯦ. ꯃꯤꯠꯇꯨ ꯀꯞꯄ ꯃꯥꯜꯂꯤ, ꯑꯗꯨꯒ ꯅꯃꯥꯏꯗꯨꯁꯨ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯦ. ꯂꯥꯏꯖꯗꯣ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯈꯖꯥꯏꯗꯨꯗ ꯄꯥꯏꯔꯗꯨꯅ, ꯃꯤꯠꯁꯤꯗꯤ ꯇꯤꯟ ꯑꯃ ꯆꯪꯈꯤꯕꯗꯨꯒꯤꯅꯤ, ꯑꯗꯨꯒ ꯃꯥꯏꯁꯤꯗꯤ ꯃꯁꯥꯒꯤ ꯉꯥꯡꯕꯩꯅꯤ. ꯑꯕꯦꯝꯃꯗꯣ ꯂꯥꯏꯖꯒꯤ ꯂꯥꯏꯊꯤꯗꯨ ꯌꯦꯡꯂꯗꯨꯅ, ꯆꯦ ꯂꯥꯏꯖ, ꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯊꯤꯁꯦ ꯑꯩꯒꯤ ꯑꯣꯏꯔꯒꯦ. ꯑꯗꯨꯛ ꯌꯥꯝ ꯆꯥꯎꯔꯒ ꯕꯣꯔꯗꯤꯡ ꯆꯪꯂꯁꯨ ꯌꯨꯝꯗ ꯍꯜꯂꯛꯑꯁꯨ ꯁꯨꯝ ꯄꯨꯔ ꯆꯠꯂꯤꯗꯨ ꯀꯩꯒꯤꯅꯣ? ꯂꯥꯏꯖꯗꯣ ꯃꯃꯤꯠꯇꯨ ꯐꯩꯔꯞ ꯑꯕꯦꯝꯃꯗ ꯌꯦꯡꯂꯗꯨꯅ, ꯆꯠꯂꯣꯍꯦ, ꯅꯪ ꯅꯣꯏꯕ ꯌꯥꯕ ꯂꯩꯇꯦ ꯅꯠꯇꯦ ꯁꯤꯗꯤ. ꯃꯤ ꯐꯠꯇ ꯑꯃꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯩꯒꯤꯗꯃꯛꯇ ꯑꯍꯥꯟꯕ ꯇꯝꯂꯛꯈꯤꯕ ꯈꯨꯗꯣꯜꯅꯤ. ꯃꯇꯥꯡ ꯆꯥꯕꯗ ꯊꯦꯡꯅꯔꯗꯤ ꯃꯁꯥꯗ ꯄꯤꯊꯣꯛꯈꯤꯗꯣꯏꯅꯤ. ꯑꯩꯅ ꯁꯨꯝ ꯊꯝꯂꯤꯁꯦ, ꯑꯩꯉꯣꯟꯗ ꯂꯩꯔꯤꯁꯦ ꯄꯤꯔꯛꯈꯤꯕ ꯅꯨꯄꯥꯗꯣ ꯑꯗꯨꯒꯤ ꯃꯆꯥꯗ ꯁꯥꯟꯅꯍꯟꯗꯣꯏꯅꯤ. ꯑꯕꯦꯝꯃꯗꯣ ꯏꯉꯛꯉꯛꯅ, ꯀꯣꯅꯥꯗ ꯑꯃꯨꯛ ꯄꯤꯈꯤꯗꯣꯏꯅꯦ ꯍꯥꯏꯁꯦ ꯆꯦ ꯂꯥꯏꯖ? ꯂꯥꯏꯖ ꯈꯣꯟꯖꯦꯜꯒꯗ ꯄꯤꯛꯊꯔꯗꯨꯅ, ꯍꯣ, ꯅꯆꯦꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯕ. ꯅꯨꯡꯁꯤ ꯂꯝꯕꯤ ꯆꯠꯄꯗ ꯑꯉꯥꯡ ꯑꯣꯏꯕꯒꯤꯅꯦ ꯒꯣꯂꯥꯏ ꯁꯨꯅ ꯂꯩꯕ ꯍꯩꯇꯕꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯃꯤꯟꯅꯈꯤꯕ ꯃꯤ ꯑꯃ ꯂꯩꯌꯦꯕꯀꯣ. ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯄꯤꯔꯝꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯃꯥꯗꯨ ꯂꯨꯍꯣꯡꯈ꯭ꯔꯦ. ꯑꯩꯒ ꯊꯦꯡꯅꯈꯤꯗꯕꯁꯨ ꯀꯨꯏꯔꯦ. ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯅꯤ. ꯑꯗꯨꯅ ꯂꯥꯏꯇꯤꯁꯦ ꯃꯥꯒꯤ ꯃꯆꯥꯅ ꯁꯥꯟꯅꯅꯕ ꯄꯤꯊꯣꯛꯈꯤꯒꯦ ꯍꯥꯏꯅ ꯊꯝꯂꯤꯅꯤ. ꯋꯥꯍꯩꯗꯨ ꯍꯥꯏꯅ ꯆꯤꯝꯕꯥꯜ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯃ ꯇꯞ ꯇꯞ ꯇꯥꯔꯛꯂꯤ ꯂꯥꯏꯖꯗꯨ. ꯑꯕꯦꯝꯃꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ, ꯀꯅꯥꯅꯣ ꯃꯥ ꯍꯥꯏꯁꯤꯕꯣ? ꯄꯤꯊꯣꯛꯈꯤꯅꯨꯁꯨ ꯍꯥꯏꯔꯒ ꯀꯞꯄꯤꯗꯨꯅ ꯀꯩꯒꯤ? ꯂꯥꯏꯖꯗꯣ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯣ ꯁꯠ ꯁꯠ ꯇꯩꯊꯣꯛꯂꯗꯨꯅ, ꯑꯣꯍꯣ, ꯅꯪꯅ ꯈꯪꯂꯔꯣꯏ. ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃ ꯂꯩ. ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯁꯪꯁꯥꯔꯁꯤꯗ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ. ꯃꯥꯃꯨꯛ ꯅꯨꯡꯁꯤꯕ ꯅꯨꯄꯥꯁꯨ ꯂꯩꯔꯔꯣꯏ. ꯑꯩꯒ ꯄꯨꯟꯁꯤꯅ ꯂꯩꯔꯤ ꯃꯈꯩ ꯃꯥꯒꯤ ꯁꯛꯇꯝꯗꯤꯅꯦ ꯑꯗꯨꯃꯛ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯌꯦꯛꯇꯨꯅ ꯂꯩꯍꯧꯔꯗꯕ ꯌꯥꯝ ꯂꯦꯝꯕ, ꯃꯒꯨꯟ ꯂꯩꯕ, ꯌꯥꯝꯅꯁꯨ ꯊꯤꯕ ꯅꯨꯄꯥ ꯑꯃ ꯂꯩ. ꯍꯧꯖꯤꯛꯄꯨꯗꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ. ꯑꯗꯨꯏꯁꯨ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗꯗꯤ ꯀꯥꯎꯊꯣꯛꯄ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ. ꯂꯩꯈꯤꯅꯤ. ꯑꯩꯅ ꯀꯨ ꯃꯊꯛꯇ ꯍꯤꯞꯇ꯭ꯔꯤ ꯐꯥꯎꯕ, ꯕꯩꯇꯔꯥꯅꯤ ꯇꯣꯔꯕꯥꯟꯗ ꯂꯦꯞꯇ꯭ꯔꯤ ꯐꯥꯎꯕ ꯃꯥꯒꯤ ꯋꯥꯈꯜꯗꯨꯗꯅꯦ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯈꯤꯒꯅꯤ ꯑꯕꯦꯝꯃ. ꯂꯥꯏꯖ, ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯅꯦ ꯅꯪꯕꯣ? ꯅꯇꯩꯅ ꯉꯥꯏꯔꯤꯅꯦꯍꯦ ꯃꯄꯥꯟꯗ. ꯃꯄꯥꯟꯗꯒꯤ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄꯅꯤ. ꯂꯥꯏꯖꯒ ꯑꯕꯦꯝꯃꯒꯁꯨ ꯈꯪꯌꯦꯡ ꯌꯦꯡꯅꯩ. ꯂꯥꯏꯖ ꯃꯀꯣꯛꯇꯨ ꯈꯤꯇꯪ ꯍꯥꯡꯒꯠꯂꯛꯂꯗꯨꯅ ꯈꯣꯟꯖꯦꯜꯗꯨ ꯀꯟꯗꯛꯅ, ꯂꯣꯏꯔꯦꯅꯦꯅꯦ, ꯊꯣꯛꯂꯛꯑꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗꯣ ꯐꯝꯂꯝꯕꯗꯣ ꯐꯨꯛ ꯍꯧꯒꯠꯂꯗꯨꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯇꯐꯤꯡ ꯆꯣꯟꯁꯤꯜꯂꯛꯂꯒ ꯃꯁꯝꯗ ꯍꯥꯏꯐꯦꯠ ꯀꯥꯕꯛ ꯁꯥꯕꯛ ꯀꯣꯠꯊꯔꯗꯨꯅ ꯐꯃꯨꯡꯗ ꯆꯥꯏꯔꯤꯕ ꯐꯤꯔꯣꯜꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯅ ꯃꯆꯤꯟꯅ ꯏꯁꯩ ꯉꯪꯂꯛꯂꯤ. ꯃꯤꯅꯝꯕꯅꯤ ꯅꯨꯡꯁꯤꯕ, ꯃꯤꯇ꯭ꯔꯪꯅꯤ ꯑꯣꯏꯗꯕ ꯇꯥꯏꯕꯪꯒꯤ ꯀꯨꯝꯍꯩ, ꯆꯤꯔꯣꯜꯂꯤ ꯅꯝꯊꯥꯛꯅꯤ ꯑꯄꯥꯝꯕ. ꯏꯁꯩꯅ ꯈꯣꯟꯖꯦꯜ ꯀꯟꯅ ꯁꯛꯂꯗꯨꯅ ꯄꯨꯟꯁꯤꯕꯒꯤ ꯐꯨꯔꯤꯠꯇꯨ ꯑꯃꯨꯛ ꯄꯥꯏꯈꯠꯂꯛꯂꯒ ꯐꯨꯔꯤꯠꯇꯨꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ, ꯗꯥꯝꯆꯥꯒ ꯑꯩꯒ ꯀꯥꯏꯅꯔꯁꯨ, ꯂꯥꯏꯗꯤꯁꯦ ꯗꯥꯝꯆꯥꯗ ꯄꯤꯊꯣꯛꯈ꯭ꯔꯁꯨ, ꯅꯪꯗꯤ ꯑꯩꯒ ꯀꯥꯏꯅꯕ ꯌꯥꯗ꯭ꯔꯦ. ꯑꯩꯅ ꯆꯠꯄ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯅꯪꯗꯤ ꯁꯨꯝ ꯆꯠꯇꯣꯏꯅꯤ. ꯍꯌꯦꯡ ꯑꯩꯅ ꯁꯤꯔꯝꯗꯥꯏꯗꯁꯨ ꯅꯪ ꯂꯤꯠꯂꯒ ꯁꯤꯗꯣꯏꯅꯤ. ꯑꯗꯨꯒ ꯂꯩꯔꯩꯕꯥꯛꯇ ꯗꯥꯝꯆꯥ ꯉꯥꯏꯃꯤꯟꯅꯔꯝꯗꯣꯏꯅꯤ. ꯍꯧꯖꯤꯛ ꯍꯤꯡꯂꯤꯉꯩꯗꯗꯤ ꯎꯄꯥꯏ ꯂꯩꯇꯦ. ꯇꯣꯂꯣꯞ ꯆꯥꯕꯤ ꯃꯦꯂꯩꯒꯤ ꯑꯣꯏꯈ꯭ꯔꯦ. ꯃꯆꯥ ꯐꯥꯎ ꯌꯥꯎꯔꯝꯂꯅꯤ. ꯑꯁ ꯆꯦ ꯂꯥꯏꯖ, ꯅꯪꯁꯦ ꯑꯀꯤꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯕꯣ. ꯇꯜꯂꯦ ꯑꯣꯏꯕ. ꯁꯤꯕ ꯈꯣꯠꯄꯁꯨ ꯌꯥꯝ ꯄꯜꯂꯤ. ꯂꯥꯏꯖꯗ ꯑꯕꯦꯝꯃꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯗꯨꯅ, ꯑꯕꯦꯝꯃ, ꯅꯪꯅ ꯈꯪꯂꯣꯏ.
ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯇꯥꯅ ꯅꯨꯡꯗꯪ ꯃꯌꯥꯝꯅꯅꯦ ꯄꯨꯡꯇꯣꯏ ꯇꯣꯏꯅ ꯁꯨꯒꯥꯏꯕꯤꯈ꯭ꯔꯦ ꯑꯗꯨꯅ ꯐꯖꯕ ꯋꯥꯍꯩ ꯑꯃꯠꯇ ꯊꯣꯛꯂꯛꯎ ꯌꯥꯗ꯭ꯔꯦ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯇꯥꯕꯒꯤ ꯋꯥ ꯉꯥꯛꯇꯅꯤ ꯍꯥꯏꯔꯛꯇꯣꯏꯁꯦ ꯋꯥꯍꯩꯁꯦ ꯍꯥꯏꯅ ꯂꯥꯏꯖꯗꯣ ꯇꯦꯕꯜ ꯃꯊꯛꯇꯒꯤ ꯗꯥꯏꯔꯤꯗꯣ ꯑꯃꯨꯛ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯁꯠ ꯍꯥꯏꯗꯣꯔꯛꯂꯒ ꯗꯥꯏꯔꯤ ꯃꯔꯛꯇ ꯆꯞꯂꯤꯕ ꯄꯦꯟꯗꯨ ꯄꯥꯏꯔꯗꯨꯅ ꯊꯥꯝꯆꯥ ꯑꯩ ꯕꯣꯔꯗꯤꯡꯗ ꯑꯃꯨꯛ ꯆꯪꯂꯨꯈꯤꯒꯦꯀꯣ ꯋꯥꯍꯩꯁꯦ ꯏꯔꯒ ꯗꯥꯏꯔꯤꯗꯣ ꯁꯠ ꯈꯨꯝꯖꯤꯜꯂꯤ ꯑꯗꯨꯒ ꯄꯦꯔꯤ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯗꯥꯏꯔꯤꯁꯤꯒ ꯂꯥꯏꯔꯤꯛꯁꯤꯒꯗꯤ ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯅꯐꯝꯗ ꯁꯤꯟꯅꯔꯝꯒꯦ ꯅꯪꯅ ꯂꯥꯞꯅꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯗꯥꯏꯔꯤꯁꯤꯒ ꯃꯔꯨꯞ ꯑꯣꯏꯗꯨꯅ ꯂꯦꯛꯂꯛꯈꯤꯕꯅꯤ ꯑꯩꯅ ꯀꯌꯥꯝ ꯋꯥꯅ ꯂꯩꯔꯛꯈꯤꯕ ꯅꯪꯁꯨ ꯑꯁꯤ ꯄꯥꯔꯒ ꯈꯪꯉꯨ ꯃꯤꯀꯞꯇꯨꯗ ꯅꯃꯤꯠꯇꯒꯤ ꯅꯥꯄꯤ ꯇꯥꯗꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗꯣ ꯗꯥꯏꯔꯤꯗꯣ ꯕꯦꯒꯇꯨꯗ ꯍꯥꯞꯆꯤꯜꯂꯒ ꯑꯕꯦꯝꯃꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯑꯕꯦꯝꯃ ꯆꯠꯂꯨꯈꯤꯒꯦꯀꯣ ꯕꯥꯏ ꯕꯥꯏ ꯃꯊꯪ ꯁꯨꯇꯤ ꯊꯣꯔꯛꯄꯗ ꯋꯥꯔꯤ ꯂꯤꯕꯤꯒꯦ ꯃꯈꯨꯠꯇꯨ ꯍꯥꯏꯐꯦꯠꯀ ꯍꯥꯏꯔꯝꯂꯒ ꯕꯦꯒꯇꯨ ꯂꯦꯡꯕꯥꯟꯗ ꯁꯠ ꯌꯦꯟꯈꯠꯂꯗꯨꯅ ꯔꯨꯝꯗꯨꯗꯒꯤ ꯇꯐꯤꯡ ꯆꯦꯟꯊꯣꯛꯈꯤ ꯁꯨꯃꯥꯡꯗꯁꯨ ꯅꯤꯡꯊꯦꯝꯗꯣ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯗꯣ ꯂꯥꯏꯖꯗ ꯌꯦꯡꯂꯗꯨꯅ ꯂꯥꯏꯖꯥ ꯃꯃꯥ ꯍꯣꯏꯗ ꯐꯣꯟ ꯇꯧꯔꯔꯣꯏꯗ꯭ꯔꯣ ꯇꯧꯔꯔꯣꯏꯗꯅꯤꯅꯦ ꯇꯧꯗꯅ ꯅꯃꯥꯗꯣ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯅꯪꯅꯁꯨ ꯌꯨꯝꯗ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯅꯃꯥꯗ ꯇꯧꯗ꯭ꯔꯁꯨ ꯅꯄꯥꯗ ꯇꯧꯗꯅ ꯌꯥꯔꯦꯅꯤꯅꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯂꯥꯏꯖꯗꯣ ꯁꯨꯃꯥꯡꯗ ꯊꯨꯅ ꯀꯨꯝꯊꯈꯤ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯗꯨꯁꯨ ꯇꯍꯥꯅ ꯂꯥꯏꯖꯥ ꯆꯥꯛꯀꯗꯣ ꯈꯔ ꯌꯥꯝꯅ ꯆꯥꯁꯤꯜꯂꯨꯀꯣ ꯅꯁꯥꯗꯣ ꯌꯥꯗ꯭ꯔꯦ ꯍꯥꯏꯅꯤꯅꯦ ꯅꯤꯡꯊꯦꯝꯗꯣ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯌꯥꯔꯕ ꯆꯠꯂꯁꯤꯔꯣ ꯌꯥꯔꯦ ꯏꯇꯩ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯅ ꯂꯥꯏꯖꯕꯨ ꯕꯣꯔꯗꯤꯡꯗ ꯊꯤꯜꯂꯝꯂꯒ ꯅꯤꯡꯊꯦꯝꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯤ ꯂꯥꯏꯖꯁꯨ ꯃꯣꯜꯂꯤ ꯔꯨꯝꯗ ꯆꯪꯂꯛꯇꯨꯅ ꯂꯦꯡꯕꯥꯅ ꯌꯥꯜꯂꯤꯕ ꯕꯦꯒꯇꯣ ꯃꯥꯒꯤ ꯐꯃꯨꯡ ꯅꯥꯀꯟꯗꯨꯗ ꯊꯥꯔꯤꯕ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯂꯤ ꯑꯗꯨꯒ ꯄꯨꯟꯁꯤꯕꯒꯤ ꯐꯨꯔꯤꯠꯇꯨ ꯂꯧꯊꯣꯔꯛꯂꯒ ꯇꯔꯪ ꯃꯅꯨꯡꯗꯨꯗ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯤ ꯂꯥꯏꯗꯤꯗꯨꯅ ꯃꯥꯒꯤ ꯃꯣꯟ ꯅꯥꯀꯟꯗꯨꯗ ꯅꯤꯡꯊꯤꯅ ꯇꯨꯝꯍꯜꯂꯤ ꯗꯥꯏꯔꯤꯒ ꯄꯦꯟꯒꯗꯨꯅ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯇꯨꯝꯊꯩ ꯁꯟꯗꯦ ꯅꯨꯃꯤꯠ ꯑꯣꯏꯕꯒꯤ ꯀ꯭ꯂꯥꯁ ꯇꯧꯔꯨꯗ꯭ꯔꯤ ꯃꯃꯥꯟꯅꯕꯤ ꯈꯔ ꯃꯈꯩꯁꯨ ꯂꯥꯛꯅꯔꯝꯂꯤ ꯑꯗꯨꯕꯨ ꯃꯥ ꯉꯁꯤꯗꯤ ꯃꯃꯥꯟꯅꯕꯤ ꯑꯃꯠꯇꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯗ꯭ꯔꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯇꯨꯝꯗꯨꯅ ꯃꯪꯂꯒ ꯂꯩꯔꯤ ꯅꯨꯡꯊꯤꯜꯗꯣ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯃꯤꯠ ꯁꯤꯡꯂꯛꯂꯤ ꯇꯨꯝꯂꯝꯕꯗꯨ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯊꯣꯡꯅꯥꯎꯗ ꯍꯥꯡꯗꯣꯛꯂꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯃꯆꯤꯟꯅ ꯇꯞꯂꯞ ꯁꯣꯜꯂꯤ ꯑꯁ ꯅꯨꯃꯤꯠ ꯃꯌꯨꯡ ꯆꯪꯂꯝꯃꯦꯅꯦ ꯇꯧꯔꯤꯁꯤꯗꯤ ꯃꯈꯥꯗ ꯑꯝꯇ ꯀꯨꯝꯂꯨꯈꯤꯒꯦ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯂꯥꯏꯖꯗꯣ ꯔꯨꯝꯗꯒꯤ ꯄ꯭ꯔꯞ ꯊꯣꯔꯛꯂꯤ ꯁ꯭ꯇꯤꯌꯔ ꯊꯥꯛꯇꯨ ꯀꯨꯝꯊꯔꯛꯄꯗ ꯂꯝꯖꯤꯡꯕꯒ ꯒꯣꯡ ꯍꯦꯛ ꯊꯦꯡꯒꯥꯏꯅꯩ ꯂꯝꯖꯤꯡꯕꯗꯣ ꯏꯐꯤꯡꯅ ꯂꯥꯏꯖꯥ ꯅꯪ ꯍꯧꯖꯤꯛꯇ ꯂꯥꯛꯏꯔꯣ ꯉꯁꯥꯏ ꯏꯇꯩꯅ ꯊꯤꯜꯂꯛꯑꯝꯕꯅꯤ ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯏꯅꯣ ꯄꯨꯡ 1 ꯑꯗꯨꯋꯥꯏꯗ ꯂꯥꯛꯄꯅꯤ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯅꯪꯅꯕ ꯁꯨꯝ ꯂꯥꯛꯀꯦ ꯇꯧꯔꯝꯕꯅꯤ ꯑꯗꯨꯗ ꯅꯪꯁꯨ ꯂꯥꯛꯑꯝꯒꯗ꯭ꯔꯅ ꯑꯩꯁꯨ ꯍꯌꯦꯡ ꯂꯥꯛꯀꯦꯅ ꯈꯜꯂꯝꯕꯅꯤ ꯑꯩꯈꯣꯏ ꯏꯇꯩꯗꯣ ꯍꯌꯦꯡ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯀꯅꯤꯅ ꯐꯔꯛ ꯇꯥꯔꯕ ꯑꯗꯨꯗꯒꯤ ꯉꯁꯤ ꯁꯨꯝ ꯂꯥꯛꯏꯅꯤ ꯌꯨꯝꯗꯗꯤ ꯆꯠꯇ꯭ꯔꯕꯣ ꯆꯠꯇꯦꯗ ꯑꯗꯨꯗꯤ ꯂꯝꯖꯤꯡꯕ ꯑꯩ ꯃꯈꯥꯗ ꯑꯝꯇ ꯀꯨꯝꯃꯛꯈꯤꯒꯦ ꯂꯥꯏꯖꯗꯨ ꯂꯝꯖꯤꯡꯕꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯀꯗ꯭ꯔꯥ ꯄꯥꯈꯠꯄꯒꯤ ꯊꯩꯗꯣꯛꯇꯨꯅ ꯆꯠꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯂꯝꯖꯤꯡꯕꯁꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯣ ꯂꯥꯏꯖꯕꯨ ꯈꯥꯝꯂꯛꯂꯤ ꯉꯥꯏꯈꯣ ꯂꯥꯏꯖ ꯅꯪꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯀꯛꯆꯤꯡ ꯕꯣꯔꯥꯗꯣ ꯄꯣꯔꯛ ꯀꯔꯝ ꯀꯥꯟꯗ ꯄꯤꯔꯛꯑꯣ ꯍꯥꯏꯅꯣ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒ ꯅꯪ ꯊꯑꯣꯏꯅ ꯀꯛꯆꯤꯡ ꯇꯥꯅ ꯆꯠꯂꯒ ꯂꯩꯔꯨꯔꯤꯔꯣ ꯂꯝꯖꯤꯡꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯑꯧ ꯅꯪꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯂꯩꯔꯨꯔꯤꯅꯤ ꯂꯥꯏꯖꯗꯣ ꯏꯀꯥꯏꯔꯞ ꯇꯧꯅ ꯑꯁ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯐꯥꯒꯤꯒ ꯑꯝ ꯇꯧꯖꯔꯔꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗ ꯀꯛꯆꯤꯡꯗꯣ ꯑꯩꯈꯣꯏꯒ ꯅꯛꯅꯕꯒꯤ ꯐꯖꯅꯕ ꯂꯩꯔꯨꯕꯅꯤ ꯑꯩꯅ ꯕꯣꯇꯜ ꯑꯃꯗ ꯍꯥꯞꯂꯒ ꯄꯨꯔꯛꯄꯅꯤ ꯍꯣꯔꯦꯟ ꯄꯤꯔꯛꯑꯒꯦ ꯅꯛꯃꯤ ꯇꯧꯔꯝꯕ ꯂꯥꯏꯖꯗꯣ ꯂꯝꯖꯤꯡꯕꯅ ꯕꯣꯇꯜ ꯄꯜꯂꯛꯄꯗꯨꯗ ꯄꯨꯟꯁꯤꯕ ꯃꯣꯏ ꯑꯅꯤꯒꯤ ꯇꯅꯟ ꯕꯣꯇꯜꯗꯣ ꯃꯤꯠꯇ ꯈꯪꯉ ꯎꯔꯛꯂꯤ ꯃꯩꯊꯨꯡꯗꯣ ꯁꯠ ꯍꯟꯖꯤꯟꯈꯤ ꯈꯣꯟꯖꯦꯜꯗꯨ ꯇꯞꯂꯨ ꯈꯨꯝꯂꯛꯂꯤ ꯂꯝꯖꯤꯡꯕ ꯑꯩ ꯔꯨꯝꯗ ꯑꯣꯏꯅ ꯆꯪꯂꯒꯦ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯀꯩꯁꯨ ꯇꯧꯗꯦ ꯑꯁꯤ ꯈꯛ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯗꯣ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯒ ꯀꯟꯅ ꯆꯦꯟꯁꯤꯟꯈ꯭ꯔꯤ ꯂꯝꯖꯤꯡꯕꯁꯨ ꯏꯉꯛ ꯂꯥꯏꯖꯗ ꯌꯦꯡꯂꯗꯨꯅ ꯂꯩꯍꯧꯔꯤ ꯂꯥꯏꯖꯁꯨ ꯔꯨꯝꯗ ꯇꯄꯤꯡ ꯆꯦꯟꯁꯤꯜꯂꯛꯂꯒ ꯐꯃꯨꯡꯗ ꯐꯟ ꯆꯣꯡꯈꯠꯂꯗꯨꯅ ꯃꯃꯥꯏꯗꯣ ꯃꯣꯟꯗ ꯎꯞꯁꯤꯜꯂꯒ ꯃꯈꯣꯟ ꯊꯣꯛꯍꯟꯗꯕꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ ꯑꯗꯨꯒ ꯋꯥꯈꯜꯗꯨꯗꯁꯨ ꯈꯜꯂꯤ ꯙꯥꯝꯆꯥ ꯅꯤꯡꯁꯤꯡꯕꯗ ꯉꯥꯏꯍꯧꯔꯕ ꯅꯪ ꯑꯩꯒꯤ ꯊꯧꯗꯣꯛꯁꯤꯡꯁꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯂꯒ ꯏꯗꯣꯝ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯀꯣ ꯑꯁꯨꯝꯅ ꯊꯥ 2 ꯍꯧꯖꯤꯟꯈ꯭ꯔꯤ ꯑꯌꯨꯛ ꯑꯃꯅꯤ ꯑꯍꯦꯟꯕꯒꯤ ꯑꯦꯟꯖꯦꯜꯒꯗꯣ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯦꯠꯅꯔꯒ ꯂꯩꯁꯦꯝꯕ ꯍꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯂꯥꯛꯂꯤ ꯑꯍꯦꯟꯕꯗꯨ ꯒꯥꯔꯤ ꯊꯧꯅ ꯑꯩꯈꯣꯏ ꯏꯕꯥꯏꯒ ꯆꯦꯒꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯝꯃꯗ꯭ꯔꯣ ꯑꯦꯟꯖꯦꯜꯗꯣ ꯈꯣꯟꯖꯦꯜꯗꯨ ꯌꯥꯝ ꯍꯥꯎꯇꯅ ꯂꯥꯛꯑꯝꯃꯅꯤ ꯏꯅꯝꯃꯒ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯔꯦ ꯑꯍꯦꯟꯕꯗꯨ ꯒꯥꯔꯤ ꯊꯧꯅ ꯑꯦꯟꯖꯦꯜꯗ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯗꯨꯅ ꯀꯩꯅꯣ ꯅꯪꯅ ꯋꯥ ꯑꯝꯇ ꯐꯖꯅ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯤꯁꯤꯕꯣ ꯄꯪꯁꯥꯎ ꯁꯥꯎꯔꯤꯁꯤꯕꯣ ꯀꯩꯅꯣ ꯑꯦꯟꯖꯦꯜꯗꯣ
ꯑꯍꯦꯟꯕꯗ ꯃꯃꯥꯏꯗꯣ ꯑꯟꯁꯤꯜꯂꯛꯂꯒ ꯑꯩꯅ ꯀꯗꯥꯏꯗ ꯁꯥꯎꯈ꯭ꯔꯒꯦ? ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯁꯨꯛꯆꯜꯂꯒ ꯉꯪꯂꯒ ꯋꯥ ꯉꯥꯡꯗꯣ ꯁꯥꯎꯕꯒꯤ ꯅꯠꯇ꯭ꯔꯕꯣ? ꯑꯦꯟꯖꯦꯜꯗꯣ ꯃꯃꯥꯏꯗꯣ ꯐꯂꯩ ꯊꯣꯛꯂꯗꯨꯅ ꯁꯥꯎꯗꯦ ꯁꯥꯎꯔꯤꯗꯨꯗꯤ ꯑꯦꯟꯖꯦꯜ ꯈꯣꯟꯖꯦꯜꯗ ꯄꯤꯛꯊꯔꯗꯨꯅ ꯄꯤꯔꯤ ꯅꯆꯥ ꯂꯩꯗꯧꯔꯕ ꯅꯪꯅ ꯐꯣꯟꯗ ꯅꯨꯄꯤꯒ ꯇꯦꯛꯁ ꯊꯥꯅꯔꯝꯃꯤ ꯅꯠꯇ꯭ꯔꯣ? ꯑꯍꯦꯟꯕꯗꯣ ꯅꯣꯛꯃꯤꯒ ꯇꯧꯔꯗꯨꯅ ꯑꯁ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯣꯇꯦꯜꯗ ꯌꯥꯎꯕ ꯁ꯭ꯇꯥꯐꯅꯤ ꯍꯥꯏ ꯋꯥꯅꯤ ꯅꯪꯕꯣ꯫ ꯌꯥꯔꯦ ꯈꯪꯉꯦ, ꯏꯃꯥ ꯍꯣꯏꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯁꯤꯗ ꯑꯩ ꯈꯣꯡꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗꯕꯅꯤꯀꯣ꯫ ꯍꯟꯗꯛꯃꯨꯛꯀ ꯑꯩꯅ ꯐꯥꯔꯗꯤ ꯑꯩꯈꯣꯏꯅꯤ ꯀꯥꯏꯅꯔꯁꯤ꯫ ꯑꯍꯦꯟꯕꯗꯣ ꯈꯣꯟꯖꯦꯜ ꯀꯟꯇꯛ ꯍꯥꯏꯔꯛꯂꯤ꯫ ꯑꯔꯤꯕꯤ, ꯅꯪ ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯇꯣꯔꯦ꯫ ꯀꯥꯏꯅꯔꯁꯤ ꯍꯧꯖꯤꯛꯄꯨ ꯀꯥꯏꯅꯕ ꯃꯇꯝꯂꯣ? ꯅꯆꯤꯟꯗꯣ ꯀꯥꯏꯅꯤꯍꯦ꯫ ꯑꯦꯟꯖꯦꯜꯁꯨ ꯃꯆꯤꯟꯅ ꯄꯣꯝꯊꯣꯛꯂꯗꯨꯅ ꯑꯔꯤꯕꯤ ꯑꯩꯁꯦ ꯅꯪꯅ ꯐꯪꯍꯧꯔꯔꯣꯏꯅ ꯐꯥꯔꯒ ꯆꯦꯟꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯪ ꯑꯅꯧꯕ ꯌꯥꯝ ꯄꯥꯝꯂꯛꯑꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯀꯥꯏꯅꯔꯁꯤ ꯍꯥꯏꯕ ꯇꯥꯕꯅꯤ꯫ ꯑꯦꯟꯖꯦꯜꯒꯤ ꯃꯇꯧꯗꯨꯗ ꯑꯍꯦꯟꯕꯗꯣ ꯊꯑꯣꯏꯗꯅ ꯊꯤꯛ ꯅꯣꯛꯂꯛꯂꯤ꯫ ꯑꯔꯤꯕꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯄꯜꯂꯔꯣꯏ ꯈꯟꯕꯁꯦ ꯍꯦꯛꯇ ꯉꯝꯗꯕ, ꯍꯦꯛꯇ ꯍꯥꯏꯗꯣꯛꯈꯤꯕ꯫ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕꯅꯦ ꯀꯅꯥꯁꯨ ꯂꯩꯇꯦ ꯏꯕꯦꯝꯃ꯫ ꯑꯔꯤꯕꯤ ꯀꯧꯔꯤꯗꯨꯗꯤ ꯅꯨꯡꯁꯤꯕꯒꯤ ꯀꯧꯕꯅꯤ꯫ ꯅꯨꯡꯁꯤꯃꯟꯕꯗꯨꯅꯕꯨ ꯗꯥꯆꯧꯒ ꯂꯥꯏꯖꯒꯒꯤ ꯂꯥꯟ ꯃꯌꯥꯝꯗꯣ ꯎꯕꯗ ꯏꯃꯨꯡ ꯑꯅꯤ ꯌꯥꯅꯔꯛꯇ꯭ꯔꯗꯤ ꯕꯦꯔꯥ ꯀꯥꯔꯅꯤ ꯄꯥꯈꯠꯄꯗꯒꯤ ꯐꯥꯔꯒ ꯆꯦꯜꯂꯤ ꯅꯠꯇ꯭ꯔꯣ? ꯑꯦꯟꯖꯦꯜꯗꯣ ꯃꯄꯤꯗꯣ ꯐꯠ ꯇꯩꯊꯣꯛꯂꯗꯨꯅ ꯌꯥꯔꯦ ꯈꯪꯉꯦ, ꯇꯥꯏ ꯇꯧꯔꯛꯑꯅꯨꯀꯣ, ꯅꯒꯨꯟ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤ꯫ ꯑꯍꯦꯟꯕꯗꯨ ꯌꯥꯝ ꯀꯔꯦꯝꯅꯅ ꯑꯦ ꯑꯗꯨꯃꯥꯏꯅꯒ ꯁꯥꯎꯅꯨꯀꯣ, ꯁꯣꯏꯕ ꯇꯥꯔꯦ꯫ ꯁꯛ ꯐꯖꯕ ꯑꯩꯒꯤ ꯆꯥꯗꯣ ꯃꯃꯥ ꯑꯊꯤꯕꯤ ꯅꯪꯅꯅꯦ ꯁꯨꯛꯇꯣꯛꯇꯅ ꯐꯩꯗꯣꯛꯇꯨꯅ ꯇꯧꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯦꯟꯖꯦꯜꯗꯤ ꯌꯥꯝ ꯁꯥꯎꯅ ꯅꯪ ꯍꯥꯏꯁꯤꯅꯤ ꯉꯁꯤꯅ ꯁꯥꯎꯔꯛꯇꯅꯅꯦ ꯑꯣꯈꯣꯡꯅ ꯀꯞꯅꯤꯀꯣ꯫ ꯀꯞꯍꯟꯕꯤꯔꯅꯨ ꯏꯕꯦꯝꯃ, ꯁꯣꯝꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯁꯨꯝ ꯍꯥꯏꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯌꯦꯠꯅ ꯂꯥꯛꯄꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯦ꯫ ꯂꯤꯡꯖꯦꯜꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯦꯟꯖꯦꯜꯒ ꯂꯤꯡꯖꯦꯜꯒ ꯗꯣꯛꯇꯔ ꯎꯅꯕ ꯆꯪꯈ꯭ꯔꯦ꯫ ꯑꯍꯦꯟꯕꯅ ꯂꯩꯁꯦꯝꯕꯒꯤ ꯔꯨꯝꯗ ꯆꯪꯂꯛꯂꯤ꯫ ꯏꯕꯥꯏ, ꯂꯩꯁꯦꯝꯕꯗꯣ ꯑꯍꯦꯟꯕꯗ ꯌꯦꯡꯂꯗꯨꯅ ꯆꯪꯂꯣ, ꯁꯤꯗ ꯐꯝꯃꯨꯂꯥ꯫ ꯑꯍꯦꯟꯕꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯁꯤꯗ ꯁꯨꯝ ꯂꯩꯔꯁꯨ ꯌꯥꯕꯖꯥꯠꯅꯤꯗ ꯏꯕꯥꯏ꯫ ꯌꯥꯕꯅꯤ, ꯑꯗꯨꯗ ꯌꯨꯝꯗꯁꯨ ꯏꯃꯥꯒ ꯕꯕꯥꯒ ꯈꯛꯇ ꯑꯣꯏꯕꯅꯤꯅ ꯌꯥꯔꯣꯏꯗꯕ꯫ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯅꯆꯦꯒ ꯑꯦꯟꯖꯦꯜꯒꯗꯤ ꯗꯣꯛꯇꯔ ꯃꯅꯥꯛꯇ ꯆꯪꯍꯧꯔꯕꯣ? ꯑꯧ ꯆꯪꯍꯧꯔꯦ꯫ ꯑꯁ ꯏꯕꯥꯏ, ꯍꯧꯖꯤꯛꯀꯥꯟꯁꯦ ꯅꯨꯄꯤꯁꯦ ꯐꯨꯅꯤꯡꯕꯅꯅꯦ ꯈꯨꯠꯁꯦ ꯃꯔꯦꯡ ꯆꯠꯂꯤꯕꯖꯥꯠꯅꯤ, ꯐꯨ ꯌꯥꯗꯕꯩ ꯇꯣꯛꯑꯕꯅꯤ꯫ ꯂꯩꯁꯦꯝꯕꯗꯨ ꯅꯛꯃꯤ ꯇꯧꯔꯗꯨꯅ ꯌꯥꯔꯦꯗ ꯍꯦꯟꯕ, ꯅꯒꯨꯟ ꯈꯪꯉꯤ, ꯅꯊꯤ ꯆꯤꯠꯈꯩ ꯄꯥꯝꯂꯤꯗꯨꯗ꯫ ꯍꯣꯏꯅꯦ, ꯄꯥꯝꯕꯒꯤꯅꯤ ꯐꯥꯔꯒ ꯆꯦꯜꯂꯤꯗꯣ꯫ ꯀꯗꯥꯏꯗꯒꯤ ꯇꯧꯔꯤꯕ ꯂꯥꯟꯗꯨꯗ ꯊꯨꯡꯅꯔꯣꯏꯗ꯭ꯔꯥꯅ ꯄꯥꯈꯠꯂꯨꯔꯕꯅꯤ꯫ ꯄꯨꯟꯁꯤꯕꯒꯤ ꯋꯥꯔꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯐꯖꯅ ꯗꯥꯎ ꯌꯥꯍꯧꯔꯦꯍꯦ꯫ ꯑꯗꯨꯒ ꯃꯦꯂꯩꯅ ꯍꯣꯐꯇ ꯕꯤꯗꯥꯏ ꯁꯩꯍꯧꯗ ꯃꯩꯔꯤ꯫ ꯇꯧꯁꯅꯨ ꯃꯗꯨꯏ ꯅꯨꯄꯤꯗꯨꯃꯁꯨ, ꯃꯥꯁꯨ ꯌꯥꯗ꯭ꯔꯦ ꯈꯪꯂꯤꯗꯨꯗ ꯁꯨꯝ ꯇꯥꯟꯅꯕ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯃꯃꯥ ꯃꯄꯥꯁꯨ ꯌꯥꯎꯅ ꯆꯣꯞꯄꯦꯗꯅ꯫ ꯐꯔꯦꯁꯦ, ꯃꯦꯂꯩꯗ ꯊꯤꯅꯁꯨ ꯉꯥꯡꯕꯤꯔꯨꯅꯨ꯫ ꯃꯥꯒꯤ ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏꯁꯨ ꯂꯨꯍꯣꯡꯍꯧꯔꯦ꯫ ꯍꯥꯏꯒꯨꯝꯗꯅ ꯍꯟꯗꯛ ꯗꯥꯆꯧꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯕꯁꯤꯗꯤ ꯗꯥ ꯂꯩꯁꯦꯝꯕ ꯅꯣꯏꯅꯤꯗꯤ ꯗꯥꯎ ꯌꯥꯝ ꯊꯤ ꯌꯥꯏꯍꯦ꯫ ꯅꯪꯁꯨ ꯑꯌꯥꯕꯅꯤ ꯍꯦꯟꯕ, ꯈꯪꯗꯦꯅ ꯆꯨꯝꯆꯦꯟ ꯍꯦꯛꯇ ꯆꯦꯜꯂꯤ꯫ ꯑꯩꯅ ꯆꯨꯝꯆꯦꯟ ꯆꯦꯟꯕꯒꯤꯅꯤ ꯅꯪꯅ ꯑꯩꯈꯣꯏ ꯆꯦ ꯐꯪꯂꯤꯗꯨꯗꯤ꯫ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯤ꯫ ꯏꯃꯥ ꯍꯣꯏꯁꯨ ꯃꯇꯝꯗꯨꯗ ꯃꯊꯥꯗꯤ ꯐꯖꯅ ꯁꯥꯈꯤꯕꯅꯤ, ꯑꯩ ꯌꯦꯡꯕ ꯉꯝꯗꯦ꯫ ꯃꯣꯏꯁꯨ ꯃꯆꯥꯒꯤ ꯑꯄꯥꯝꯗ ꯈꯪꯗꯅ ꯅꯝꯐꯨ ꯇꯝꯕꯒꯤꯅꯤꯗ꯫ ꯃꯇꯝ ꯈꯔ ꯃꯤꯔꯣꯠ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯇꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏꯗꯧꯔꯦ ꯀꯩꯅꯣ꯫ ꯍꯣꯏꯅꯦ, ꯑꯃꯗꯨ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯇꯣꯏꯅꯣ? ꯑꯍꯦꯟꯕꯗꯣ ꯃꯃꯤꯠꯇꯨ ꯐꯩꯔꯞꯅ ꯌꯦꯡꯂꯗꯨꯅ ꯏꯁ, ꯀꯔꯤ ꯍꯥꯏꯕ ꯑꯃꯗꯨ ꯀꯥꯏꯅꯒ? ꯃꯤꯡꯒꯧ ꯊꯥꯒꯧꯗꯣ ꯁꯦꯝꯗꯣꯛꯀꯣ ꯏꯕꯥꯏ, ꯑꯩꯈꯣꯏꯁꯨ ꯁꯦꯝꯗꯣꯛꯏꯁꯤꯅꯤ꯫ ꯑꯁ, ꯑꯩ ꯄꯨꯟꯁꯤꯕꯗ ꯏꯕꯥꯏ ꯀꯧꯕꯗꯣ ꯄꯥꯛ ꯍꯦꯛ ꯀꯧꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯍꯦꯟꯕ꯫ ꯑꯗꯣ ꯂꯥꯏꯖꯒꯤ ꯃꯋꯥ ꯃꯄꯥꯎꯗꯤ ꯑꯝꯇ ꯇꯥꯈꯤꯗ꯭ꯔꯕ? ꯇꯥꯈꯤꯗ꯭ꯔꯦꯗ꯫ ꯔꯟꯕꯤꯔ ꯍꯣꯏꯁꯨ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯈ꯭ꯔꯕꯅꯤꯅ ꯑꯦꯟꯖꯦꯜꯁꯨ ꯍꯪꯕ ꯇꯟꯗꯅ ꯍꯪꯗ꯭ꯔꯤ꯫ ꯏꯇꯥꯎ ꯔꯟꯕꯤꯔꯗꯣ ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯂꯨꯍꯣꯡꯕꯗꯨꯁꯨ ꯂꯥꯟ ꯑꯃꯒ ꯂꯣꯏꯅꯅ ꯍꯣꯡꯈꯤꯕꯅꯤꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯂꯥꯏꯠꯁꯦ ꯊꯧꯕꯥꯜ ꯁꯥꯏꯠꯂꯣꯝꯗ ꯇꯝꯂꯝꯗꯧ ꯃꯥꯜꯂꯤ꯫ ꯑꯗꯨꯃꯨꯛꯁꯨ ꯃꯥꯟꯗꯦ ꯏꯕꯥꯏ, ꯁꯨꯇꯤ ꯃꯇꯝꯗ ꯌꯨꯝꯗ ꯁꯨꯛꯂꯥꯛ ꯂꯥꯛꯇꯦꯅ ꯍꯥꯏ꯫ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯗꯁꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯂꯨꯍꯣꯡꯕꯒ ꯌꯥꯎꯈꯤꯗꯕꯅꯤ꯫ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ, ꯃꯔꯛꯇ ꯑꯩꯈꯣꯏꯁꯨ ꯃꯊꯥ ꯌꯥꯝ ꯁꯥꯏ꯫ ꯄꯨꯟꯁꯤꯕ ꯊꯣꯛꯂꯛꯂꯒ ꯄꯨꯂꯞ ꯊꯤꯃꯤꯟꯅꯔꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯏꯖ ꯐꯪꯗ꯭ꯔꯗꯤ ꯄꯨꯟꯁꯤꯕꯁꯨ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯁꯨ ꯉꯥꯎꯈꯤꯗꯧ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏ ꯗꯥꯆꯧꯗ ꯅꯠꯇꯦꯗ, ꯁꯈꯤ ꯇꯣꯝꯕꯤꯗꯨꯁꯨꯅꯦ ꯑꯗꯨꯝ ꯌꯥꯕꯅꯤ ꯏꯕꯥꯏ꯫ ꯃꯥꯗꯤ ꯀꯩꯝꯇ ꯈꯪꯗꯕꯅꯤꯅ ꯂꯩꯐꯝ ꯑꯝꯇ ꯈꯪꯂꯝꯂꯣꯏ꯫ ꯑꯁꯨꯝꯅ ꯊꯥ ꯑꯅꯤꯃꯨꯛ ꯍꯧꯈ꯭ꯔꯤ꯫ ꯑꯌꯨꯛ ꯑꯃꯅꯤ, ꯂꯦꯡꯕꯤꯗꯣ ꯄꯨꯟꯁꯤꯕꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤ꯫ ꯁꯅꯥ, ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯅꯦ ꯅꯪꯕꯣ? ꯄꯨꯟꯁꯤꯕꯁꯨ ꯈꯣꯟꯖꯦꯜꯗꯣ ꯇꯞꯂꯞꯅ
ꯂꯣꯏꯔꯤ ꯃꯥ ꯆꯥꯛꯁꯦ ꯆꯥꯊꯣꯛꯎꯔꯣ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯇꯣꯃꯥꯁꯨ ꯉꯥꯏꯍꯧꯔꯦ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯁꯦ ꯑꯍꯟ ꯑꯣꯏꯕꯁꯤꯅ ꯐꯔꯦ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯁꯤꯅ ꯒꯥꯔꯤ ꯊꯧꯕꯁꯦ ꯏꯃꯥꯗꯤ ꯌꯥꯝ ꯀꯤ ꯂꯣꯏꯅꯕꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏ ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯌꯥꯝ ꯐꯩ ꯑꯗꯣ ꯁꯅꯥ ꯀꯔꯤꯒꯤꯅꯣ ꯉꯔꯥꯡ ꯊꯦꯡꯅ ꯍꯜꯂꯛꯏꯗꯨꯕꯣ ꯄꯨꯟꯁꯤꯕꯗ ꯊꯋꯥꯟ ꯁꯥꯗꯅ ꯊꯕꯛ ꯂꯩꯕꯒꯤꯅꯤ ꯂꯦꯝꯕꯤꯁꯨ ꯅꯃꯥꯡ ꯍꯪꯖꯤꯜꯂꯛꯂꯤ ꯅꯣꯏ ꯑꯣꯐꯤꯁꯀꯤ ꯊꯕꯛꯂꯣ ꯅꯠꯇꯦ ꯃꯤ ꯊꯤꯕꯒꯤ ꯊꯕꯛꯅꯤ ꯂꯦꯝꯕꯤꯗꯨ ꯉꯛꯅ ꯀꯅꯥ ꯃꯤꯅꯣ ꯊꯤꯔꯤꯁꯤꯕꯣ ꯃꯤ ꯍꯥꯏꯗꯤ ꯃꯤꯅꯤ ꯑꯩꯅ ꯊꯤꯅꯤꯡꯕ ꯃꯤ ꯊꯤꯗꯣꯔꯤꯕꯅꯤ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯔꯛꯀꯅꯨ ꯏꯃꯥ ꯃꯈꯥꯗ ꯀꯨꯝ ꯑꯩ ꯌꯥꯝ ꯊꯨꯅ ꯀꯨꯝꯂꯛꯑꯒꯦ